Handak thokiba isaw na lumi singda saw na chaitheng pire lenga na miyeng sangbiba pamli. Kurumjari Am-Istv ki pau miyeng tabiri basing taram na uksari hoji fabugi maruba pau sandona pizari. Tangkak ahum thokna mayok nakhiba ising isaw na lan thum manghan batana tana awa chaitheng mayok nakraba adugi. Matung isaw aduna thumjin kheba lofam sing isingi imai hantakraba matungda lorok phagani haina sauna asa taunaramba lofam sing pasilakpa kangsilakpa ubada laumi sing sahi asigi lorokpa lawlokpa phanglaroi lawsal karamna pigani imung manung karamna puk thalangani khanbada kokta khut hapaga pangkhak oinare laumi singna lenga ki akhanaba mateng ngaiba natana atoba pambai uhodri hiram asida paudam ama Labuk lau yang belak pamatam lau si uru pada kape pi dah ke bakangong temit lagi. Kape mi kai nusa ni ngai di leitram. Hai bom khang dia koi. Kangi basi mun banate lau pura kang duna sira duna leira bani. Sahi asigi takak humlak thokna thokib ising asaw duna khwai dik chaw na cheng piriba asi lau singu tawriba laumi sing na chaw na cheng phangli. Sahi asigi ahumlak subo oina tha asigi tangta marida hetri awang laikai da ising pathurkiba amasung tonton jaga da ising kai kiba duna maram oiraga maru oina Imphal amasung thangnariba district singda leiriba lofam kaya da ising thumjin kiba aduna maram oiraga sahi asigi lawrokta chauna chething piraga da haiba asi laumi singda amasung lamdam asi miyam da chauna mi paiba leiri Lejirum pharmacy Bamol Kampu Sifai Lokol amasung masiga thangnana leiriba angawru lokol haire khangnariba lokol sing asidani haiba lokol sing asi thokip isaw duna maram oiraga Bamol Kampu Sifai Lokol gi sangam nifuga taret lom chauna ising thumdin kibana maram oiraga lofam sing asida hauriba law sing pangadra haina panaramba adu ngasidi law sing asi pasalakpa amasung nungsagi safuna maram oiraga law sing asi panba ngamdana kanglakpa asina laumi singda thamoi kaiba amasung kokta khut hapa haibagi fibam adu oiri nakal amarom da leiriba anguru lakol gi fibam asisu sifai lakol ga sangam na bada tadana leiri haiba lofam sing asi asan ba law uraga law gi mapuda sahi gi oiba lawrok khara piraga madudagi lemawba khara aduna imung manungi sanaba amasung macha masu sing laik laisu tambada mateng oinagadra haidana laumi sing asina sahi gi tanjaruba senfam sing thadaduna lawfam sing asi urakebani adubu ising isauduna maram oraga ngasidi laumi sing kari thokadage sahi asi lawrok saba phangadra law mapu sing asida piba ngamgadra haiba gi wakhalol khanbada makoigi tafom khangdaba awabagi tamfam aduda ngasidi leiri Law asibu uzariba laumi singa Am-Istv ga akhanaga unabada makoina phongdor ki bawa famgi matung inadi hairiba lawfam sing asi hachahi asigi ondi saba phanglaroi imung manung karamna puwani haibagi sarangnaba makoigi thamoide leiri kokta khut hapa haibadu handaki lawrok asidi oiragani haibagi mi paiba laumi sing asi lehori Asida sa lawra ama sigi sangam diba. Kai phobi nge sumai le ma condition jida. As kape mi kai nusa ni ngai di leitram. Am-Istv gi asi sinau lapi gi mamang kita ina hajaning badi sipai lokol akhigi bawung kompu sipai lokol asi mamang da su thumgre mamang thumbana lau bu ya da matam kuina khar sana wana ure matungda hojik si thumjanduna hojik lau singsi amata lokku yadana hojik leire sunga yararo hojik lau si amata lau yadre hojik mafam masida sirisina lau sangam nifuga taret mukti sire pura amata lau yadre Lau si dai ki cha cha bangak tani adu buka emta kano to ro kumsi chahi gi tu e to na khallu bada icha isu gi hona bo ju cheng du leiraga di khara phai cheng du leiraga di mi gi lau wai ra u bani na khara pithok khara lem hor ga sijin na bani aduna yang wana hona gi pieng ba khopa hara chai ba khopa adu ga lau si oi ri phibam ji di kape thai seng na hawa yam nuai te Mi gi non asan ba u bani. Ke sangong kya u ja u. Ama khakten. Takhai chabi rak bai tung. Nakte ai nu jarag loksan mingon da pi bani. Asina sum isa jing jibka oi da o da budi tawong khang de no jing anu ngau chat na nei. Yaragadi handaki sahi ji saba thakwa khoi sine saba ni na
खर वाटोरिबनिना मसी खितंग मतेंग अखोइदसु होय पुलप ओइना कनो तौबिद्रेसु मतेंग खर पिबियो ꯃꯤꯉꯣꯟꯗ ꯄꯩꯁꯥ ꯌꯥꯝ ꯋꯥꯔꯦ ꯅꯥꯄꯤꯗꯣ ꯑꯃꯨꯛ ꯍꯟꯖꯜ ꯍꯧꯅ ꯈꯨꯂꯪꯗꯣ ꯃꯌꯥꯝ ꯑꯃꯁꯨ ꯄꯨꯊꯣꯛꯑꯦ ꯑꯗꯨꯒ ꯀꯥꯟꯅꯗ꯭ꯔꯦ ꯂꯧ ꯏꯁꯤꯡ ꯆꯥꯎꯗꯅ ꯂꯣꯏ ꯁꯤꯔꯦ ꯂꯧ ꯈꯨꯂꯪ ꯄꯩꯁꯥꯕꯨ ꯄꯤꯕ ꯉꯝꯗ꯭ꯔꯦ ꯂꯧꯁꯦ ꯐꯔꯒ ꯀꯊꯧ ꯆꯥꯟꯅꯗꯣꯏꯅꯤꯅ ꯑꯗꯨꯁꯨ ꯆꯥꯕꯁꯨ ꯉꯝꯗ꯭ꯔꯦ ꯄꯤꯕꯁꯨ ꯉꯝꯗ꯭ꯔꯦ ꯂꯧꯁꯦ ꯁꯤꯔꯦ ꯍꯧꯖꯤꯛ ꯀꯩꯅꯣ ꯎꯄꯥꯏ ꯂꯩ ꯁꯔꯀꯥꯔꯅ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣ ꯈꯣꯠꯄꯤꯌꯣ ꯃꯤꯒꯤ ꯑꯁꯥꯟꯕ ꯂꯧꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯌꯥꯝ ꯋꯥꯏ ꯑꯗꯨꯏꯁꯨ ꯂꯧ ꯁꯤꯈ꯭ꯔꯕꯅꯤꯅ ꯁꯔꯀꯥꯔꯗꯒꯤ ꯃꯇꯦꯡ ꯈꯔ ꯇꯧꯕꯤꯌꯣ ꯈꯣꯠꯄꯤꯌꯣ ꯌꯥꯝꯅ ꯃꯁꯤꯒꯤ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤꯒꯨꯝꯕ ꯃꯇꯦꯡ ꯈꯔ ꯄꯥꯝꯖꯩ ꯃꯇꯦꯡ ꯑꯗꯨ ꯈꯔ ꯄꯤꯕꯤꯅꯕ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯁꯨ ꯍꯥꯏꯖꯔꯤ ꯆꯍꯤ ꯑꯁꯤ ꯂꯧꯔꯣꯛ ꯂꯣꯛꯄ ꯉꯝꯂꯔꯣꯏ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕ ꯂꯩꯔꯤꯕ ꯂꯧꯃꯤꯁꯤꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯗ ꯆꯥꯎꯔꯕ ꯑꯁꯥ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯂꯩꯔꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯔꯨꯑꯣꯏꯅ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤ ꯀꯔꯤ ꯃꯇꯦꯡ ꯄꯤꯕ ꯌꯥꯕꯒꯦ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯕ ꯀꯔꯝꯕ ꯃꯍꯩ ꯃꯔꯣꯡ ꯊꯥꯔꯒ ꯃꯈꯣꯏꯒꯤ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤ ꯄꯤꯕ ꯌꯥꯕꯒꯦ ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯃꯥꯡꯈ꯭ꯔꯕ ꯂꯧꯐꯝꯁꯤꯡ ꯑꯁꯤꯒꯤ ꯂꯩꯉꯥꯛꯅ ꯀꯔꯤ ꯀꯔꯤ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯀꯔꯝꯕ ꯊꯕꯛ ꯄꯥꯏꯈꯠꯂꯛꯀꯗꯒꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯂꯧꯃꯤꯁꯤꯡ ꯑꯁꯤꯅ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯅ ꯂꯧꯈꯠꯂꯛꯄ ꯈꯣꯡꯊꯥꯡ ꯑꯗꯨꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤ ꯚꯤꯗꯤꯑꯣ ꯖꯔꯅꯦꯂꯤꯁ ꯀꯣꯟꯁꯝ ꯖꯤꯕꯟꯒ ꯂꯣꯏꯅꯅ ꯄꯥꯎꯗꯝꯖꯔꯤꯕ ꯃꯥꯏꯀꯦꯜ ꯖꯤꯝꯅꯥꯝ Am-Istv ꯅ꯭ꯌꯨꯁ ꯕꯥꯃꯣꯜ ꯀꯝꯄꯨ Central Reserve Police Force da service tawdun leipak ngakpada sobo thodang loramba yeknaba singi khutta thawai thakraba officers sing amadi personnel sing bu ikai khumnabu utpaga loina makhoi gi ningsing khubam singda sahi khudingi haikalaka tambagi saruk ama oina 32 battalion CRPF na chatarapa floral tables to da martyrs ki thoram haukiba ing sing taragi September gi tang kun gi manga da West Bengal gi West Manipur dal sahit oina thawai kat khraba constable GD dangmai Stephen gi mafam de ikai khumnabu utpaga loina thoram ama ngase dangmai Stephen gi mitam khileba lokta project tokpa village taleba Gracie Christian English School da pangthokre 32 battalion CRPF ke commanding officer Arun Kumar Mina amade laikhadraba dangmai Stephen gi apokpi de lavu nulu anina lusingun Stephen gi mitam da ikai khumnabu utke ngasi ge thoram adu da Stephen gi emunge miosing amade 32 battalion CRPF ku officer amade personnel kaya su saruk yakhe Swasta Nari Sasak Parivar Avian gi Makada Primary Health Center Kawan Sinduna Medical Camp Pangthokre Tha asige tang 13 tagi mathang thagi tang ani faba lepak sinba thungna pangtholeba nupi amasung angang singbo haksang fana leihanduna tingnang kaijing daba khunai ama ohenabugi oina Swasta Nari Sasak Parivar Avian gi Makada Kawa Community Holder Pangtholeba Mega Health Camp aduda Ava PMJY registration anemia screening lab test NCD screening cancer screening Ayush palliative and elderly care IENT gyne derma medicine general OPD mental health family planning child immunization ANC amadi pregnant women single lying TV screening adolescent health RBSK screening galoinana awareness speak about thoram aduda langthabal kendagi MLA Karam Syamchu laktuna yangsen constant aduga mari lena MLA Karam Syamna health care masi lepak asigi Prime Minister gi lamjing makhada nimitara mangani campaign anupi sing amasung angang singi haksil ga mari leinana mating pinaba haidana pangthok liba asigi manungsana pangthopane nupi amasung angang sing tinjang kaijang dana leihanduna leihanaba pangthopani kem asida Specialist Doctor Singh Mating Su Phangde Medical ga mari lenana leideba Doctor Singh amade nursing asi khunai asige seba tawnabagi leibani humanity service ta kathokpaga loinana thabak tawjari bani masida miyamna su makoida thajaba sauna thamli bani doctor na miyoi khuding kanba ngamadina te layeng bada piriba makoige service aduna patient amade patient adugi imung manungbo pelhan bani masida maru oiribadi thowaningdaba thodok thoktanaba nakal anida afal mari thamba nungsi chanana loinaba asi maru oigani masina tholingdaba thodok thoktaba oiba ngamgani phongdokhi yang berusia lagi kuning tawar riba sel kena sampai hamba lagi doktor lagi ai parani kaina waktu nama sautuba only mese sigi makalon bini ba doktor sing nama madi masih di waktu nama dan minum sudah minum lain biwa ada dengan secara lain
Kumbi College Development Committee ge chairman ni haiba ithai ibo bina handaki anoba Kumbi College ki governing body bo miyam da lana uhna ba media da thamlakle ba wafam aran bani masa Kumbi masa ojarabasu Kumbi College tagi mangarak suba fawba laktriba miyoi amani hojik Kumbi College ta tholiba sayet na ba asiga mari lenana phongduruk eba wafam Kumbi College ki anoba governing body na yaba ngamloi ariba Kumbi College ki governing body ki secretary yauna GB gi ariba members sing college asibo conversion tawagi mingda Ingani Kungi Kungumdoi Amadi Kungamari Fabada, College Asigi teaching Amajan non teaching staff Singdagi, Yamlava Sinpam, Lupa Korotari Nipan, Paba, Kongolaga, Luatuna, Lerega, Sayet Naba, Ton Kiva Sing Adu, Asum Aran, Tigaliba Singna, Tijan Biduna, Kumbi College, Peaceful Academic Oba College Ama, Wahenbada Matang Pambu, Haina Kumbi College Ki, Anoba governing body ge, member Kangenbam, Lila Sandrana, Kongdurakle, Wafamasi, Ngasi Kumbi College governing body ge, office the Pangtoba, Pamu Singa Unaba. Amada Lila Sandrana Phongdurok kibane mahagna high college asigi anoba principal ama hamnaba anoba governing body na notice thoktuna leidingai charakta adiba governing body na court case file tawduna anoba principal khanbada athingba thambadagi hoje college asida tamleba mahiro singi damakta khalaga principal ama leitaba yadabana hanagi principal asi matam kharigi oina matam sangdokpane anoba principal hek lapaga mahak kudakta retire oiba yaraba misakne haike ngasigi pawgi mifam aduda governing body gi members singu saruk yakhe Sahi ni phu mari manga chupna Kumbi College asibu ran tarukliba GB member singduna 2022-23-24 sida teaching amasung non teaching staff mayam dagi Kumbi College asibu conversion tahollani haiduna donation oina karor 9 mathakta makhoina paising khaba matungda haiba karor 9 ado anok balak pa GB singna thigal ubadagi makhoina sel sing adu puthukpa ngamdabadagi unna taino mai gai onsilaga kota case tawsilupadagi nauna khalibar prismada sa tawsilupadagi haiba charangna bji tholopani anok principal khanbada akhoina lana Kibalite, Ekoi, Lale Habagi, Singable Regadi, any person na Kumbi College da, Lakpiu, Kanachin, Nasi Habase, Koi Han Pundusakre, Hanigi GB Singna, Nantising teaching staff, Mayangi, and what Mayama passing Hagama Queen, Asumas Haraga, to me lasing Haga, Akoida, Badam Pissing Masidi, Akoi GB member Amoina, Akoi Suga Yajaninde, Masida, Asumaran Tibiduna, Levaki, Asumaran Pambiba, a social activist, social worker, another civil society, Natraga, Ising now can the ticket Piraga, Kumbi College, Lakpiraga, Opalik Paminakanda, Masigi, Asumaran Karino, Haibu Tidokanda, Yashin never broke on the Mating Pambi. Nopadi Kutraba to Subamapo Kumongi Toram Nopadi Cultural Foundation RK Film Gakusam Raga and the Manipur Dance Academic Auditorium the Pangtokre Toramadu da Kurai SG MLA Elso Sindro Wankai SG MLA Tangzam Arun Kumar Art and Culture Deputy Director Z Dharmadas Amade Art and Culture State Coordinator S Navasandra Namaru Amusing on a Saluk Yake Toramadu da Luminary Doyen of Manipur Committee KS Irabo CIS Romesh Chandra KS Ibomsa Amade Saikom Surjita Achamba Kudul Pot Pidrin Kai Kumnabu Utke Toram Aduda MLA Sushildona Lanamasigi Pagi Puba Nokfade artist in the Makta Tang Taba Mafam Ama Pinava Honori Mafam Aduda Nokpadegi Oiba Museum Amasu Shamgatuna Tungi Miro Singda Kangan Nava Honori Miam Nasun Nokpade Nokhan Bak Ngamba Haibasi Taraiba Tabak Nate Makogi Damak Manipur Lengaki Makedigi Piba Yaba Mateng Sing Supinaba Honagani Lamdam Asige Makal Kudimaki Artist Singbu Miam Napuning Tagut Pinaba Wafam Su Tamke Later, when it is Friday Kanba, a total London, Mumbai, area, the poor Madi, Tasena, and for the artists, the Karose, Yapirani. A voice like the Democrat workers, Spider, Hoyam, Buno, and by Zig, a Yana, Tagania, Woodney, I don't know for the deal. Chaygun Hamato Shura, although I know for the preservation center, the Dakali. Natagana Tung the Hena, production Torona Bangansina, so whole much Amto Shopoi, Tamba Dakali. I want to film the Nusia, artists Nusia, artists came to the Kanada. Artists Nusia, the film to Nusia, the Muidam the Kayu, Fratovivo. Nokpadi producer director Thaudam Rohini Kumarna ngasi pangtholiba thoram asida Nokpadi Culture Foundation na sahi manga khudingi phagi puba artist sing de kai kumna ba utuna lakpa adu handak sahi gi oina phagi puba mari da asam khudol pigani amadi Nokpadi artist sing gi oiba ahan ba phampak lila lalol loidaba lalon ba sup miam da khusan nagani khan hai khibaga loina Nokpadi Cultural Foundation na sahi kun hena puthorokpa Nokpadi volume sing malam gi miam na Kangnabagi Damakta subtitle Hapsin Duna Tongan Tungan ba social media platform da Haplagani Haike
कोइना हतकी सिसा नोखदेगी इतिहास कोई हान हान बाइताई हौगिबा अगस्त की तांग 15 नुमित कुनी सुपना सथजरकबा कोई थिएटर वर्कशॉप कोई पांथोक सकी हाइबा थिएटर वर्कशॉप से मसेसा कोई प्रोडक्शन ओइना जिस कुमार ना इबिबा ललोलोय दबदा ललोनबा हाइबा फंबाक लीला नोखदेगी हान हान बा एक्सपीरियंस ओइदेनी मसिने हान हान बा फंबाक लीला नि मधुमसु होय सुक्सेसना मयाम द उच्चगनी दुगा तो प्रोग्राम मचा मसु खराम जो हापसै सिनिंग असी ओइबा मपुंग ओइबा प्रोग्राम हौजी पावगे मक्तन अत्यंत ब्रेक अमा लमिनसी होंगलकलिबा पुंसिगी लंबीसिदा अरैबा चाबा याबा मखै चासिनदरी अदुने हिदाक लांथक कयाम चादबा यारक्ते चासिलिबा सिंगदुना अदोमगी लिभरदा कयाम सोखली खंगबिब्रा लिभर नबु सोखलबा चानिंग थकनिंग फाउदबा पुक नुंगाइतबा खोंग हांबा नुंगाइरक्तबा अमदि कुचु कुमेन सेंहललक्ति खुदिंग मक्सिबु ngakthokke hairabadi जोलिप 100% नेचुरल सिरप अमदि कैप्सूल जोलिप 100% नेचुरल सिरप एंड कैप्सूल Free varicose veins consultation camp Lakliba September gi tarik kungani thoi dagi kunga taret phawba ayuki pung 10 dagi nungthil gi pung ama phawba free varicose veins camp pangthok chagadori surgery tawdana amadi ahing lektana endovenous laser treatment EVLT tawba oibana nabagi chang hantahali loinana dakfam su leihande adomna khongda singli chawthokpagi layong asi leibiragadi khudong chaba sing asi lobinabagi damak Caesar Hospitals Langol gi contact number asida paw phawbiro मतमगी नुंसित नुंसा अमदि अइंग असाना मरम मोइरगा लोक तुंगबा अमदि खूबन सिंगबा तत्तन थोहली पुमनमक सिबु खुदक त फहनबा ngamlaba काफिडोन कप सिरप 100% हर्बल प्रोडक्ट नि लोक खूबद नत्तन नकमही चेलबा अमदि खंगनाउ मरेंग मरेंग चटलगा लोक कंखु खुरबा काफिडोन कप सिरप थकपियो काफिडोन कप सिरप ब्रेक की तुंगदा मखा ताबा पाउदा हैंडलूम एंड हैंडीक्राफ्ट डेवलपमेंट फेडरेशन इम्फाल न सिंधुना ngasi hauraga numit mangani chatagada state level handloom and handicraft mela ngasi nil kuthida leiba urban hatta hogdokre hogdokpagi thoramda handicraft director of handloom and textile government of Manipuri deputy director Yamnam Joyasri Devi retired handicraft promotion officer Nero CI's money Manipur Industrial Development Council Tagil Industrial Estate ke chairman Pangambam Lokena Mithulin Singh Oike Mela asida handloom handicraft ki stall kaya hangde stall sing asida handloom amadi handicraft ki pothok kaya miyam de utli handicraft director of handloom and textile government of Manipur ki deputy director Yamnam Joyasrina Hisabi sing na lenga na piriba weaver card paiduna raw material pi na bohanari raw material sing asi launaba hisabi sing na weaver card sabiyu aduga subsidy yauna piriba raw material sing asi lauduna pot puthokpada mamal hanthana puthokpa ngamna bohona biyu adu warabadi putholi pothok sing adu hong na miyam da piba ngambaga loinana sendong hena laigani hojiki matamdadi fi sabi sing na tongan ba miyam na pamnagoda ba design tawraba fi sing puthok labadi miyam na su hena pamba hengalakani amadi mapalamda thadokpana fi servicing na hiana senthok laigani Manipur lenga ke mari lena ba department su Manipur ge handloom ge pothok sing ase GI tag launa ba honari hana su GI tag phangba fi makal ahum laikre fi servicing GI tag phanglaba fi sing yamna quality laina sabiyo haike सेक्टर तो दरकार और डिजिटलाइज है कोई मोबाइल देखी तो इंस्टाग्राम फेसबुक है तो यून पे आप मतलब रोनी मपाने जो ऑर्डर तो यार इंडिया को ना मुझे ग्लोबल मार्केट होना है पृथ्वी को ना मुझे ये मार्केट होना भाई दमता ये प्रोडक्ट्स की तो हम तो मत होता अपन से करना अपन खने से और मपाने सारी डिमांड तो ना कर्म सारी ने ना पाऊंगा नहीं अपन खन मत होता है भारत की प्राइम मिनिस्टर नरेंद्र मोदी ना इंडिया बु मापांगल कनबा हिरम खुदिमक्ता मिपाल तांगदबा इसाना पुथोकसबा पोलम सिंह सिजिनदुना चिंजाक मिपाल तांगदबा लेपाक अमा ओहेनबा पांदम थमदुना हौदोखिबा वर्ल्ड फूड इंडिया के मरिदक सुबा एडिशन इन मिनिस्ट्री ऑफ फूड प्रोसेसिंग इंडस्ट्रीज गवर्नमेंट ऑफ इंडिया न सिंधुना प्रगति मैदान की भारत मदापन न्यू दिल्ली दा वर्ल्ड फूड इंडिया प्राइम मिनिस्टर नरेंद्र मोदी ना इंडिया की स्टेट खुदिमक्ता सेप्टेम्बर 19 फावबा पांगथोकदबा थरम अदु वर्चुअल ओइना हौदोखरे बिष्णुपुर डिस्ट्रिक्ट के ओनसु NIC के वीडियो कॉन्फ्रेंस की रूम दा प्राइम मिनिस्टर फॉर्मलाइजेशन ऑफ माइक्रो फूड प्रोसेसिंग एंटरप्राइजेस स्कीम बिष्णुपुर डिस्ट्रिक्ट के बेनिफिशियरी सिंगना सरुक यादुना पांगथोकिबा थरम अदु DC बिष्णुपुर पूजा एलांबम ADC टूरिज्म ओपन ड्रॉ DD MSR LMA Amarjit DIO NIC RK Romita Manager Marketing SPMU L Sarju Saruk Yake Thoram Aduga Mari Lenana Prime Minister Narendra Modi na PMFME scheme gi Makada Micro Food Processing Enterprises crore lising kun taruke apunba senpam lupa crore
lising ani saunga taraga nipan su sanction toke Prime Minister Narendra Modi na Brazil ena wang ngang kibada India asi hojiki matam da malem gi lepak kaya gi miyang phom oire India gi state khudimakta leidiba farmers sing enterprises sing entrepreneurs sing amadi hiram khudimakta hai singlaba kaya na malem gi mamangda India bu saktak pangamle maram aduna state khudimakta leidiba miyam na India government na paikal scheme sing amadi program khudimakke kanaba sing lobiduna India asibo mapangal kanba mipal tangdaba sakti leba lepak ama oihanbada punna thodang lamina si haike यानी भारत में डाइवर्सिटी, डिमांड और इनोवेशन सब कुछ मौजूद। ये सारी चीजें भारत को इन्वेस्टमेंट के लिए सबसे अट्रैक्टिव डेस्टिनेशन बनाते हैं। भारत में हर अनाज की, हर फल और सब्जी की पैदावार, इस डाइवर्सिटी की वजह से भारत दुनिया में सबसे खास है। हर 100 किलोमीटर पर हमारे यहाँ खाना और खाने का स्वाद बदल जाता है। भारत में विभिन्न तरह के खानों की जबरदस्त डिमांड, ये डिमांड भारत को एक कॉम्पिटिटिव एज देती और इन्वेस्टर के लिए भारत को एक प्रिफर्ड डेस्टिनेशन भी बनाती है। हौजिल वशिलकपदा मरुवा पाव अमुक कहना हंदक थोकेबा इसावना लौमी सिंह सावना चैथेंग पीरे लेंगाना मियंग संबीबा पामली हजिफाब की IS TV ने संदोक्सरे पामतांग अस्वाद टेंशन जरी मियंग ताबिरी बमयंग पुनम पुसु अमुकना कुरुम जरी